ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠ ꯑꯃꯈꯛꯅꯤ ꯉꯁꯤꯁꯦ ꯉꯁꯤꯗꯒꯤꯅ ꯆꯍꯤ ꯀꯨꯟꯊ꯭ꯔꯥꯒ ꯅꯤꯊꯣꯏꯒꯤ ꯃꯃꯥꯡꯗ ꯀꯨꯟꯊ꯭ꯔꯥ ꯀꯨꯟꯊ꯭ꯔꯥ ꯅꯤꯊꯣꯏ ꯃꯃꯥꯡꯗ ꯃꯇꯝ ꯑꯃꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯕꯤꯔꯝꯗꯨꯅ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯅꯤꯄꯥꯟ ꯁꯨꯕ ꯇꯥꯡꯀꯛꯇ ꯑꯩꯈꯣꯏ ꯆꯜꯂꯦ ꯋꯥꯍꯪꯗꯤ ꯅꯤꯄꯥꯟ ꯁꯨꯕ ꯇꯥꯡꯀꯛꯇ ꯆꯜꯂꯕꯒꯤ ꯃꯇꯨꯡꯗ ꯀꯔꯤꯅꯣ ꯍꯥꯏꯕ ꯋꯥꯍꯪꯁꯤꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯍꯪꯒꯗꯧꯕꯅꯤ ꯀꯌꯥꯝ ꯌꯥꯝꯅ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅ ꯀꯣꯂꯦꯖꯀ ꯇꯝꯂꯤꯉꯩꯗꯗꯤ ꯋꯥ ꯃꯌꯥꯝꯗꯤ ꯄꯟꯕꯤꯔꯝꯃꯤ ꯑꯩꯈꯣꯏꯅ ꯀꯣꯂꯦꯖꯀ ꯇꯝꯂꯤꯉꯩ ꯃꯇꯝꯁꯤꯗ ꯅꯤꯄꯥꯟ ꯁꯨꯕ ꯇꯥꯡꯀꯛꯇ ꯆꯟꯕ ꯇꯥꯔꯒꯗꯤ ꯁꯪꯕꯤꯙꯥꯟꯒꯤ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯒꯅꯤ ꯍꯥꯏꯅ ꯃꯌꯥꯝꯗꯤ ꯂꯩꯔꯕꯅꯤ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯇꯧꯅ ꯐꯪꯉꯛꯄꯗꯤ ꯍꯧꯔꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯑꯩꯈꯣꯏꯗ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏ ꯑꯃꯁꯨ ꯂꯩ ꯑꯩꯈꯣꯏꯒꯤ ꯅꯤꯄꯥꯟ ꯁꯨꯕ ꯇꯥꯡꯀꯛꯇ ꯁꯪꯕꯤꯙꯥꯟꯒꯤ ꯅꯤꯄꯥꯟ ꯁꯨꯕ ꯇꯥꯡꯀꯛꯇ ꯆꯟꯕꯒꯤ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏ ꯑꯣꯏꯕ ꯍꯟꯗꯛꯇꯁꯨ ꯁ꯭ꯇꯥꯐ ꯁꯦꯂꯦꯛꯁꯟ ꯀꯃꯤꯁꯟꯅ ꯂꯧꯒꯗꯕ ꯄꯔꯤꯈꯥꯁꯤꯡꯗ ꯃꯩꯇꯩꯂꯣꯟ ꯃꯅꯤꯄꯨꯔꯤ ꯌꯥꯎꯔꯅꯤ ꯍꯥꯏꯅ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯃꯁꯤꯃꯛ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯕꯅꯤ ꯃꯃꯥꯡꯗꯁꯨ CAPF ꯁꯦꯟꯇ꯭ꯔꯦꯜ ꯑꯥꯔꯝ ꯄꯨꯂꯤꯁ ꯐꯣꯔꯁꯦꯁꯇ ꯃꯩꯇꯩꯂꯣꯟꯅ ꯄꯔꯤꯈꯥ ꯊꯥꯕ ꯌꯥꯔꯅꯤꯅ ꯁꯕꯖꯦꯛ ꯑꯃꯈꯛ ꯑꯣꯏꯔ ꯃꯥꯅ ꯆꯞ ꯆꯥꯅꯗꯤ ꯑꯩ ꯃꯗꯨꯗꯤ ꯍꯥꯏꯖꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯁꯕꯖꯦꯛ ꯑꯃꯈꯛꯇꯤ ꯑꯩꯈꯣꯏ ꯊꯥꯕ ꯌꯥꯔꯅꯤ ꯍꯥꯏꯕꯗꯤ ꯋꯥꯈꯜꯗꯤ ꯈꯜꯂꯤ ꯃꯁꯤꯒꯤ ꯃꯃꯥꯡꯗ ꯑꯃꯨꯛ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯅꯒ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯃꯆꯥꯅꯒ ꯌꯨꯅꯤꯌꯟ ꯄꯕ꯭ꯂꯤꯛ ꯁꯔꯚꯤꯁ ꯀꯃꯤꯁꯟꯗꯒ ꯌꯥꯝꯅ ꯀꯟꯅ ꯐꯥꯎꯒꯠꯂꯛꯏꯁꯦ ꯃꯅꯤꯄꯨꯔꯤ ꯁꯕꯖꯦꯛ ꯑꯃꯒꯤ ꯃꯇꯦꯡꯅꯅꯤ ꯌꯥꯝꯅ ꯀꯟꯅ ꯍꯧꯖꯤꯛ ꯀꯩꯅꯣ ꯍꯥꯏꯗꯤ ꯑꯣꯖꯥ ꯀꯌꯥꯃꯔꯣꯝ ꯆꯪꯅ ꯃꯅꯤꯄꯨꯔꯤ ꯁꯕꯖꯦꯛꯁꯦ ꯑꯩꯈꯣꯏꯒꯤ ꯑꯥꯗ ꯃꯅꯤꯄꯨꯔꯗ ꯀꯣꯆꯤꯡꯒ ꯌꯥꯝꯅ ꯄꯤꯔꯤ ꯑꯣꯖꯥ ꯑꯍꯟꯁꯤꯡꯅ ꯑꯗꯒꯤꯗꯤ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯁꯦ ꯗꯣꯝꯒꯤ ꯃꯥꯏꯀꯩꯗ ꯈꯔ ꯈꯔꯗꯤ ꯑꯗꯨꯝ ꯆꯪꯁꯤꯜꯂꯛꯄꯗꯤ ꯎꯔꯤ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯂꯨꯔꯤꯕꯁꯤꯅ ꯇꯨꯡꯒꯤ ꯐꯤꯕꯝꯁꯦ ꯀꯝꯗꯧꯗꯣꯔꯤꯒꯦ ꯁꯤꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯪꯕ ꯌꯥꯕ ꯋꯥꯍꯪꯁꯦ ꯀꯩꯅꯣ ꯍꯥꯏꯗꯤ ꯂꯣꯟ ꯇꯝꯕ ꯈꯛꯇ ꯅꯠꯇꯕ ꯂꯨꯔꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯀꯣꯂꯦꯖꯇ ꯇꯝꯃꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯁꯦ ꯏꯪꯂꯤꯁ ꯃꯦꯗꯤꯌꯝꯁꯨ ꯑꯣꯏꯁꯅꯨ ꯗꯦꯁꯥ ꯃꯦꯗꯤꯌꯝꯁꯨ ꯑꯣꯏꯁꯅꯨ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ MIL ꯂꯧꯔꯛꯇꯕꯒꯤ ꯑꯆꯧꯕ ꯁꯃꯁ꯭ꯌꯥ ꯑꯃ ꯃꯥꯌꯣꯛꯅꯕ ꯍꯧꯈ꯭ꯔꯦ ꯃꯁꯤꯅ ꯌꯥꯝ ꯂꯨꯔꯤꯁꯦꯀꯣ ꯃꯦꯗꯤꯌꯝ ꯇꯝꯕꯗꯤ ꯃꯁꯤꯗꯤ ꯈꯤꯇꯪ ꯑꯩꯈꯣꯏ ꯑꯊꯤꯡꯕ ꯄꯤꯕ ꯉꯝꯃꯣꯏ ꯀꯩꯒꯤꯅꯣ ꯍꯥꯏꯗ ꯃꯇꯝꯒꯤ ꯏꯆꯦꯜꯗ ꯇꯧꯊꯔꯛꯄ ꯄꯣꯠꯁꯛꯁꯤꯡꯅꯤꯅ ꯑꯗꯨ ꯇꯧ ꯍꯥꯏꯅ ꯆꯤꯟꯅ ꯍꯥꯏꯔꯒꯗꯤ ꯌꯥꯔꯣꯏ ꯃꯗꯨꯒꯤ ꯀꯥꯟꯅꯕꯁꯤꯡꯗ ꯑꯩꯈꯣꯏꯅ ꯎꯠꯄ ꯇꯥꯕꯅꯤ ꯁꯤ ꯃꯦꯗꯤꯌꯝꯁꯤꯃ ꯇꯝꯃꯒ ꯅꯈꯣꯏꯗ ꯀꯥꯟꯅꯕ ꯐꯪꯒꯗꯧꯕꯁꯦ ꯀꯔꯤꯅꯣ ꯍꯧꯖꯤꯛꯇꯤ ꯁꯤꯟꯐꯝꯒꯤ ꯌꯨꯒꯅꯤ ꯍꯥꯏꯗꯤ ꯑꯩꯅ ꯁꯤꯁꯤꯃ ꯇꯝꯁꯤꯜꯂꯨꯔꯒ ꯑꯩꯉꯣꯟꯗ ꯀꯔꯤ ꯑꯣꯏꯒꯗꯒꯦ ꯍꯥꯏꯕꯁꯦ ꯂꯣꯏꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯂꯣꯏꯅ ꯍꯥꯟꯅ ꯃꯆꯥꯁꯤꯡꯒꯤ ꯀꯩꯅꯣ ꯇꯨꯡꯒꯤ ꯂꯝꯕꯤꯁꯦ ꯂꯣꯏꯅ ꯌꯥꯠꯅꯔꯕ ꯃꯇꯝꯅꯤꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯒꯗꯕꯁꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯒꯤ ꯆꯥꯔꯣꯜꯅ ꯇꯧꯒꯗꯕꯁꯦ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯂꯣꯟꯁꯦ ꯇꯝꯃꯒ ꯑꯩꯒꯤ ꯑꯉꯥꯡꯁꯤꯡꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯥꯟꯅꯕ ꯄꯤꯒꯗꯒꯦ ꯍꯥꯏꯕꯁꯦ ꯃꯁꯤ ꯌꯥꯝꯅ ꯈꯪꯕ ꯑꯃ ꯆꯪꯉꯤ ꯑꯗꯨꯅ ꯗꯁꯥ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯒꯤ ꯑꯣꯏꯕ ꯊꯕꯛꯁꯤꯡꯗ ꯑꯩꯈꯣꯏꯅ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯕ ꯉꯝꯃꯕ ꯑꯗꯨꯑꯣꯏꯗꯤ ꯂꯣꯟꯁꯦ ꯃꯁꯥ ꯃꯇꯣꯝꯇ ꯍꯦꯟꯒꯠꯂꯛꯀꯗꯧꯕꯅꯤ ꯑꯁꯤꯒꯤ ꯈꯣꯡꯊꯥꯡꯁꯤꯗ ꯑꯩꯈꯣꯏꯅ ꯃꯔꯨꯑꯣꯏꯅ ꯂꯧꯕ ꯌꯥꯕꯁꯦ ꯑꯁꯥꯝꯗꯗꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯐꯥꯅ ꯃꯅꯤꯄꯨꯔꯤ ꯌꯨꯠ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯑꯁꯥꯝꯅ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯖꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯂꯣꯟꯁꯤꯕꯨ ꯑꯁꯥꯝꯒꯤ ꯑꯅꯤꯁꯨꯕ ꯁꯦꯀꯦꯟ ꯀꯩꯅꯣꯗ ꯑꯦꯁꯣꯁꯤꯌꯦꯠ ꯂꯦꯡꯒ꯭ꯋꯦꯖ ꯑꯣꯏꯅ ꯆꯟꯕꯤꯌꯨ ꯍꯥꯏꯅ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯖꯔꯤꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯑꯍꯜ ꯂꯃꯟꯁꯤꯡ ꯃꯌꯥꯝ ꯆꯪꯅ ꯌꯥꯝ ꯀꯟꯅ ꯃꯇꯦꯡ ꯄꯥꯡꯁꯟꯕ ꯑꯃ ꯆꯪꯉꯦ ꯍꯥꯏꯅ ꯈꯜꯂꯤ ꯅꯠꯇ꯭ꯔꯗꯤ ꯍꯥꯏꯕꯗꯤ ꯀꯔꯤꯅꯣ ꯀꯥꯟꯅꯗꯣꯏꯁꯤꯗꯤ ꯍꯧꯖꯤꯛ ꯂꯣꯏꯅ ꯍꯪꯅꯔꯤꯁꯦ ꯅꯪꯒꯤ ꯂꯣꯟꯗꯣ ꯇꯝꯃꯒ ꯑꯩꯒꯤ ꯂꯣꯟꯗꯣ ꯇꯝꯃꯒ ꯀꯔꯤ ꯀꯥꯟꯅꯒꯗꯧꯕꯅꯣ ꯍꯪꯕ ꯇꯥꯔꯗꯤ ꯃꯗꯨꯒꯤ ꯀꯥꯟꯅꯕꯒꯤ ꯂꯝꯕꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯡꯁꯤꯅ ꯂꯨꯆꯤꯡꯕꯁꯤꯡꯁꯤꯅ ꯖꯥꯠꯄꯤꯕ ꯑꯃ ꯆꯪꯉꯤ ꯑꯩꯈꯣꯏꯅ ꯑꯗꯨ ꯌꯥꯠꯄ ꯉꯝꯗ ꯇꯥꯔꯗꯤ ꯑꯩꯈꯣꯏ ꯑꯆꯧꯕ ꯇꯨꯡꯗ ꯈꯨꯗꯣꯡꯊꯤꯕ ꯃꯌꯥꯝ ꯃꯥꯌꯣꯛꯅꯔꯛꯀꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯁꯤꯒꯤ ꯂꯝꯕꯤꯁꯤꯡꯁꯦ ꯍꯥꯟꯅ ꯌꯥꯠꯄ ꯆꯪꯉꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯂꯣꯟꯁꯦ ꯇꯝꯕꯒꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯗ ꯀꯩꯅꯣꯒ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯂꯣꯟꯒ ꯈꯔ ꯇꯝꯃꯦ ꯉꯁꯥꯏ ꯏꯟꯗꯤꯌꯟ ꯄꯕ꯭ꯂꯤꯛ ꯁꯔꯚꯤꯁ ꯀꯃꯤꯁꯟꯅ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯣ ꯄꯤꯔꯃꯤꯅ ꯃꯩꯇꯩ ꯃꯆꯥꯁꯤꯡꯁꯦ ꯑꯗꯨꯝ ꯇꯝꯃꯦ ꯀꯩꯅꯣꯗꯤ ꯉꯁꯥꯏꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯊꯥꯗꯣꯏꯗꯨꯁꯨ ꯃꯩꯇꯩ ꯃꯆꯥ ꯌꯦꯡꯗꯣꯏꯗꯨꯁꯨ ꯃꯩꯇꯩ ꯃꯆꯥ ꯂꯣꯏꯅ ꯃꯩꯇꯩ ꯃꯆꯥ ꯉꯥꯛꯇ ꯑꯣꯏꯕꯅꯤꯅ ꯃꯗꯨꯒꯤ ꯄꯣꯠꯁꯛꯁꯤꯡꯗꯣ ꯎꯕ ꯍꯧꯔꯦ ꯃꯣꯏ ꯑꯁꯣꯝꯗ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯃꯦꯗꯤꯌꯝ ꯑꯃꯈꯛꯇ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯃꯈꯛꯇ ꯃꯥꯔꯛ ꯈꯔꯒꯤꯗꯤ ꯑꯗꯨꯝ ꯃꯩꯇꯩ ꯃꯆꯥꯅ ꯃꯗꯨꯒꯤ ꯈꯔ ꯄꯤꯕꯤꯔꯅꯤ ꯑꯁꯦ ꯑꯁꯤꯅꯤ ꯑꯗꯨ ꯍꯧꯖꯤꯛ ꯌꯥꯝꯅ ꯂꯨꯁꯜꯂꯛꯄ ꯇꯥꯟꯖꯥ ꯑꯃꯁꯤꯅ ꯁ꯭ꯀꯨꯜꯁꯦ ꯌꯥꯝꯅ ꯂꯨꯁꯜꯂꯤ ꯁ꯭ꯀꯨꯜꯁꯦ ꯀꯃꯥꯏꯅ ꯂꯨꯔꯛꯏꯗ ꯍꯟꯗꯛ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯋꯥꯐꯝ ꯑꯃ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯃꯦꯇ꯭ꯔꯤꯛ ꯊꯥꯕ ꯀꯩꯅꯣ ꯇꯧꯔꯅꯤ ꯃꯦꯇ꯭ꯔꯤꯛ ꯂꯩꯔꯔꯣꯏ ꯂꯩꯅꯦꯅ ꯇꯧꯔ ꯂꯩꯔꯣꯏꯗꯧꯕꯁꯨ ꯃꯥꯜꯂꯤ ꯑꯣꯐꯤꯁꯤꯌꯦꯜꯂꯤ ꯑꯣꯏꯅ ꯊꯣꯛꯂꯛꯄꯗꯤ ꯎꯗ꯭ꯔꯤ ꯈꯔ ꯑꯃꯗꯤ ꯊꯣꯛꯈ꯭ꯔꯦ ꯍꯥꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯗ ꯑꯩꯒꯤ ꯀꯩꯅꯣꯅ ꯐꯪꯕꯗꯗꯤ ꯑꯩ ꯍꯧꯖꯤꯛ ꯐꯥꯎꯗ ꯑꯩ ꯎꯖꯗ꯭ꯔꯤ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯂꯨꯔꯛꯀꯗꯧꯕ ꯐꯤꯕꯝ ꯑꯃ
क्लास 10 की फिल्म से जाम दुलो मैती मसा से लाम दुलो कदा फिल्म मा को उसले उसलक पसिदा मसे आई की वखलो निको आइना दुम खंजबा पोसचिन मतम मा क्लास 10 द तमिसे मैती मसा सिंग तमिसे मैती छात्र नतनी अदे मैती मसा मत लोने आंसर स्क्रिप्ट से लोइ जे असिगी आंसर स्क्रिप्ट अखोई ओजा सिंग चे जेंगिबा ओजा सिंग के वखल द मतम पनौत नुक्सीबा मदि लै अगी मैती मसानी इरंबस पेपर से मार्क 19 फंगग फेल तौतोइसे मार्क 30 हापचन बियम अत्र 19 फंगदिबा छात्र से 30 हापचन बिको आई मसे पास तौजेगिसन द मसे अखोई आंगांग तनि सुमाय तौन करिंगबा मा दिगे मार्क अमद फेल तौदु सौदि पास तौन फेल अखोई मसे अखोई द चे जेंगिबा अखोई वखल द मतम ओजा सिंग मियंग अमा फदल तुमले अदैदि मार्क्स 59 फंगे अस मसे आंगांग सिदि अमा खतंग हापचन बिरग मरफु फंगलग लेटर अमा खक चलल गिसे हाइबसे अखोई ओजा सिंग वखल लोने लेजे को मसे पोस्टिंग से अखोना अखोई दुम चे जेंगिन वसिदा अखोई मसेन सिंग से दुम मदुगी पोस्टिंग दुम खरा खंगना बि दुम ले अदुना हौजिक लुरैसिना अमुकमो मणिपुरी की लाइसिना अखोई की कनोसिदी बेंगोली का असामिस कदी मोगी 11 12 से बेंगोली ना असामिस त तंबा याबगी खुदों चाबा दुम ले अखोइना हौजिक मसिगी खुदों चाबसु क्लास 10 की मतुंग दगी खुदों चाबस लैरक्त्रे अदुना क्लास 11 के 12 कसे अखोई मदुगी इंग्लिश त ओन दौर बिसि तंजा सिदा इंग्लिश त ओन को मतम सिदा असागी क्लास मतम ममतदि क्लास 10 से थाक अमा ओने लौरम बडिना आइगी मेती मसा अम खक मयाम खक अखोगी क्लास 10 से पास तौरगा मागी तुंगी लंबी अमम जाचब खंदे को असे यामना लिखना मदुगी थाक त संग जाब थबक मयामा से पुलिस त खंदे आर्मी द खंदे आदि क्लास 10 संग जाब थाक तो मतमदुदा अखोइनसु खितंग मतेंग पांगागा पीबा ngamabew angang sing sida खितंग मतेंग पे अदुबो हौजिकति लुरैसिना 12 से लाखसलामिना अखोइदा 12 सिदि इंग्लिश ना अखोइ तम्बनी कइमादा 12 से तमकपा मतमददि हारिबा 12 के पेपर से क्लास 13 सुबगी पेपर से अखोइना कनाना येंदुना सिदि अखोइदा लेत्रे मसि पुछिदि कइमादि मसिदि लोइना इसाई चाइना चक बेंगोली अमने येंबा याय आसामीस अमने येंबा याय हिंदी ngamban निमी अमने येंबा याय मदुना अखोइगी नुंगी ओइबा नुंगसीबा अमा का असाई क्लास 10 दा अखोइना पीबा ngамamba नुंगी ओइबा नुंगसीबदा क्लास 12 तदि मदुगी नुंगसीबदा अखोइदा लारोय कनदि मदुददि कनामत मदु करम जाति की पेपर न करम अंगांगी करम लोन तबक अंगांग हाइसे अखोइ मसक खंग ngamra असिना अखोइना ngasi ngasi अखोइगी कनोगी परीक्षा की कामु मैम से जाउबिरि अदुना अखोइ मसिगी पोसे अखोइ कितंग सीजन हन्निंग कनदि अखोइ क्लास 11 12 से मैती रोना अखोइ हगोलपा याबगी खुदों साबा मखोइ तहौसिरा कनदि तुंगदा हयेगी अंगांगसिंग अखोइना क्लास 11 12 से अखोइ इसाना मणिपुरी काबुसिंगना मणिपुरी पेपर येंबा ngambagi खुदों साबा मा लहुबा ngambagi अराइबा थबक्ति नते हाइबगी अर्थदि लाइरिक पुनमक्से लोइना मैती रोला हंदरोक्तोरिमि असigi लाइरिक मैम हलक पाइसे जामना लाइबा थबक्ति नते अदुबो अखोइना तुंगी चारोगी तमक्ते येंगागा अखोइना मखोइगी लंबी अमका अखोइना सेमोबदि चुमब्राइना खले करिगिनो हाइबदा हौजिकसु जामना लुरी दे हयंग गुनोसोप की वारी लाया गुनोसोप की क्वेश्चन पेपर की मैम ओजा सिंह थादोनरपा हौरे होजे ओजा मैम चलनी गुनोसोप की मसी से लोइना अखोइना आदत चलगा इंग्लिश नत्रगा आसामिस तकी फंगबा क्वेश्चन पेपर तुना अखोइना मैते रोंदा हंदोखिरगा पीबा ngakani aduna हारिबा सिंह से अखोदा मसी की कनो सिंह से यामना वाटपा हंदोनबगी कांगो से ओजा सिंह से यामना वाटपा लाइरिक सिंह से हंदोनबा वाटपा से अदुगी मथक्ता अतै कनोगी साइ न्यू एजुकेशन पॉलिसी ना वो अखोदा तागलाइसना मसा मसा से लोइना ममा रोंदा याम तमहनगदोबनी कानसु अनोबो खोंथा अमा संगकपा असिगी मनुंगदमो लुरिस क्लास 6 तकी अमुक मैथमेटिक्स का साइंस का सिमो अमुक कनो द पिसलकपा इंग्लिश तमु यहोलकपा अखोदा पुरा चरक चहिंग नाइबा को लाइरिक तमगी मोंग से जाव को लुरी का इंग्लिश सु जावा मैथमेटिक्स सु जावा अदुना सिगी पोस्टिंग से हयंग कदाय बहुदा कनो तौनी अदगी दे क्लास 11 12 तना को अनाम सिंह से कमाई तो हंगनी हाइबसा अखोय बसे से कितंग अखोय करी करी मो मतम द मिफम सिंह अखोय नैनबा म सुमना खले कन अखोय अनाम सिंह से तुंग लंबी म अखोय पी बम संगी को असिनी आइना मायाम द हलम सिंह द सुदम कनो न हाइजेनिंग से अदुना लोन सिदी अखोय कनागुंबा कनो सिंह ममा पा सिंह आइना द हाइजेनिंग बना कनो सिंह से अतई दशा तमनी को तंग सु MIL सितति को मैती रो तमन मसी से जिसी क्लास ता हंदक अनोब केस अमक नौना थोरे जिसी क्लास ता MIL लोबी भई यादबगी अचौब केस अम सुथोई अंगांग वा पास के लोना
कनोदग इंग्लिश का अल्टरनेटिव इंग्लिश लोगन की बेंगोली लोगन असना मणिपुरी लोगन बगे कनो से एमआईएल का से लोखलक तब अखोगी अहल लमन सिक्सु कदरेदा मणिपुरी से अखोगी यह हंगोइनबा अखोगी मते के मनाव नपी का तिनबगी फिबम ले लेनबा ममा मपा सिक्सिन तौरिसे मैते लोन से लौरगन मांगोंदा थपचाना याम लोब फायदगी इंग्लिश कनोगे फिजिक्स केमिस्ट्री मैथ्स नत्रगा सोना पॉलिटिकल साइंस इकोनॉमिक्स से जाम लो गिद्रे एमआईएल से ने लुसन बद माय तौरा कोई मरक से दसो मसी कमदौना तौरबदि मसी तसा खाइबा ngam मोदी हे हन दबो माय तौ मसी से कोई कितन का अहलमन सिंह जानिए दि ममा लोन गे मागे एमआईएल से दि तमानी मसी की खुदों चाबदि मयाम हुजिक लानी तम तौना कोई लापो हुई अदुगा नुंगी ओबे जामना साउथोक्सिनिंगा पोसक्सु लेबा आई इमा लोना मैं कनो खरदी आई तम्मी हाइबसा मसी की नुंगी ओबे साउथोक्से बमसे अखोजे पोखगे हाइनबी म थमगदौने खल असि थमदरदि अखोय जामना तुंगदा लंबी से जामना ममसलपगी ममी म हुई असिने ने मयामना थमजरिंगी अदंग असिंग असिगे लेरिबा अहलमन सिंगना यामदबदा एमआईएल स्टडी मणिपुरी लोहनगे मसिनतरी हाइजनिंग असिना अखोगी तुंगी ओइबा आइगे अहलमन अगांग सिंगदसु हेंग खुदों चापा मयाम लाकदो